ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤꯗꯃꯛ ꯁꯦꯜꯇꯔ ꯍꯣꯝ ꯃꯔꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ NG ꯎꯇꯝ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯨꯄꯤ ꯁꯦꯛꯁ ꯋꯥꯔꯀꯔ ꯀꯌꯥ ꯌꯥꯝꯅ ꯂꯩꯔꯦ ꯀꯔꯝꯅ ꯃꯈꯣꯏ ꯁꯦꯛꯁ ꯋꯥꯔꯀꯔ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒ ꯈꯨꯠꯁꯝꯅꯔꯒ ꯁ꯭ꯇꯗꯤ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯋꯤꯗꯣ ꯁꯦꯜꯇꯔ ꯍꯣꯝ ꯃꯔꯤ ꯑꯃꯁꯨ ꯁꯥꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ NG ꯎꯇꯝꯅ ꯐꯣꯡꯗꯣꯔꯛꯂꯦ ꯑꯈꯟꯅꯕ ꯎꯅꯕ ꯑꯃꯗ ꯗꯤꯔꯦꯛꯇꯔ NG ꯎꯇꯝꯅ ꯄꯣꯛꯅꯐꯝꯗ ꯍꯥꯏ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯃꯐꯝ ꯃꯔꯤꯗ ꯋꯤꯗꯣ ꯁꯦꯜꯇꯔ ꯍꯣꯝ ꯃꯔꯤ ꯁꯥꯔꯒꯅꯦ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇꯅꯤ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯦꯜꯇꯔ ꯍꯣꯝ ꯑꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯠ ꯇꯨ ꯁ꯭ꯇꯦꯇꯁ ꯐꯣꯔ ꯀꯦꯄꯤꯇꯦꯜ ꯏꯟꯚꯦꯁꯠꯃꯦꯟꯠꯒꯤ ꯃꯈꯥꯗ ꯂꯨꯈ꯭ꯔꯥꯕꯤ ꯌꯥꯡꯈꯩꯒꯤ ꯀꯦꯄꯥꯁꯤꯇꯤꯗ ꯂꯨꯄꯥ ꯀꯣꯇꯤ 9 ꯂꯣꯝꯒꯤ ꯁꯦꯟꯊꯪꯅ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕꯅꯤ ꯆꯥꯟꯗꯦꯜꯗ ꯁꯥꯒꯗꯧꯔꯤꯕꯁꯤꯅ ꯂꯨꯈ꯭ꯔꯥꯕꯤ 10 ꯂꯣꯝ ꯆꯟꯕ ꯁꯦꯜꯇꯔ ꯍꯣꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯁꯦꯜꯇꯔ ꯍꯣꯝꯁꯤꯡ ꯑꯁꯤ ꯂꯨꯄꯥ ꯀꯣꯇꯤ 4 ꯔꯣꯝꯒꯤ ꯄ꯭ꯔꯣꯖꯦꯛꯠꯅꯤ ꯍꯥꯏꯅ ꯗꯤꯔꯦꯛꯇꯔ ꯎꯇꯝꯅ ꯐꯣꯡꯗꯣꯔꯛꯂꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯦꯜꯇꯔ ꯍꯣꯝꯁꯤꯡ ꯑꯁꯤꯗ ꯋꯥꯔꯛꯁꯦꯠ ꯊꯝꯗꯨꯅ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯇ꯭ꯔꯦꯅꯤꯡ ꯀ꯭ꯔꯥꯐꯅꯆꯤꯡꯕꯒꯤ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡꯁꯤꯡꯁꯨ ꯄꯤꯔꯒ ꯁꯦꯂꯦꯕ ꯒ꯭ꯔꯨꯞꯀꯤ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯁꯦꯝꯖ ꯁꯥꯖꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯌꯥꯅꯕꯁꯨ ꯈꯟꯅꯔꯦ ꯃꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯈꯜꯂꯒ ꯊꯧꯔꯥꯡ ꯑꯁꯤꯁꯨ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯦ ꯑꯃꯔꯣꯝꯗ ꯃꯁꯥꯒꯤ ꯍꯤꯡꯅꯕꯒꯤ ꯁꯦꯟꯊꯣꯛ ꯂꯩꯇꯕꯅ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯁꯦꯛꯁ ꯋꯥꯔꯀꯔꯒꯤ ꯂꯝꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒ ꯈꯨꯠꯁꯝꯅꯗꯨꯅ ꯁ꯭ꯇꯗꯤ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯅꯁꯨ ꯗꯤꯔꯦꯛꯇꯔ NG ꯎꯇꯝꯅ ꯐꯣꯡꯗꯣꯛꯂꯦ ꯃꯍꯥꯛꯅ ꯍꯥꯏ ꯅꯨꯄꯤ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡꯒꯤ ꯃꯔꯝꯗ ꯆꯠꯊꯔꯤꯕ ꯁ꯭ꯇꯗꯤ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯈ꯭ꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯁ꯭ꯇꯗꯤ ꯇꯧꯍꯟꯕꯅꯤ ꯁ꯭ꯇꯗꯤ ꯑꯁꯤ ꯂꯣꯏꯔꯒ ꯐꯥꯏꯟꯗꯤꯡ ꯑꯃꯗꯤ ꯊꯣꯔꯛꯀꯅꯤ ꯃꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯨꯞꯅ ꯅꯩꯅꯔꯒ ꯃꯈꯣꯏꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯨꯈꯠꯀꯅꯤ ꯑꯃꯔꯣꯝꯗ ꯅꯨꯄꯤꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯣꯏ ꯅꯨꯄꯥꯅ ꯗ꯭ꯔꯒ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯩ ꯅꯨꯄꯤꯅ ꯁꯦꯛꯁ ꯋꯥꯔꯀꯔ ꯑꯣꯏꯕꯗ ꯅꯠꯇꯅ ꯗ꯭ꯔꯒ ꯌꯨꯖꯔꯁꯨ ꯑꯣꯏ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯇꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯂꯩꯇꯕꯗꯒꯤ ꯍꯥꯟꯅꯒꯤ ꯈꯣꯡꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯕ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯁ꯭ꯀꯤꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯄꯤ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡꯁꯨ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯗ ꯌꯥꯎꯔꯒ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯗꯤꯔꯦꯛꯇꯔ ꯎꯇꯝꯅ ꯐꯣꯡꯗꯣꯛꯂꯦ ꯎꯇꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯒ ꯆꯥꯡꯗꯝꯅꯔꯒ ꯌꯦꯡꯕꯗ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯃꯁꯤ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤ ꯑꯦꯋꯦꯌꯔ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯂꯧꯋꯦ ꯆꯤꯡꯒꯤ ꯂꯝꯗ ꯑꯉꯥꯡꯁꯤꯡꯕꯨ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯃꯄꯥꯟꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯣꯏꯅ ꯊꯦꯡꯅꯔꯝꯕꯅꯤ ꯃꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯗꯤ ꯍꯟꯊꯅ ꯎꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯐ꯭ꯔꯤ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯛꯄ ꯃꯔꯝꯅ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯕꯛꯁꯤꯡ ꯀꯧꯕꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠꯁꯤꯡ ꯍꯥꯞꯂꯛꯄ ꯃꯇꯝꯗꯁꯨ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯚꯦꯔꯤꯐꯥꯏ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯇꯤ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯂꯝꯗ ꯃꯤꯌꯥꯝ ꯋꯥꯈꯜ ꯇꯥꯅꯔꯦ ꯍꯥꯏꯅ ꯂꯧꯋꯦ COVID-19 ꯂꯥꯏꯆꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯔꯝꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ COVID ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯅ ꯑꯉꯝꯕ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝꯁꯤꯡ ꯎꯕ ꯐꯪꯂꯦ ꯊꯕꯛꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯔꯦꯁꯇꯣꯔꯦꯟꯠ ꯀꯌꯥ ꯍꯥꯡꯗꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯅꯔꯛꯂꯤ ꯍꯥꯏꯅꯁꯨ ꯗꯤꯔꯦꯛꯇꯔ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ NG ꯎꯇꯝꯅ ꯐꯣꯡꯗꯣꯛꯂꯦ COVID-19 ꯆꯍꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯖꯅꯦꯜ ꯐ꯭ꯂꯨꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯂꯦ WHO ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯤ ꯃꯤꯂꯤꯌꯟ 8 ꯍꯦꯟꯅ ꯁꯤꯍꯟꯈ꯭ꯔꯕ COVID-19 ꯄꯦꯟꯗꯦꯃꯤꯛ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯤꯖꯅꯦꯜ ꯐ꯭ꯂꯨ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯔꯝꯕ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯍꯥꯏꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯦ WHOꯒꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯗꯥꯛꯇꯔ ꯇꯦꯗ꯭ꯔꯣꯁ ꯑꯙꯥꯅꯣꯝ ꯒ꯭ꯔꯦꯚꯦꯁꯤꯌꯁꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯔꯝꯕ COVID-19 ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯔꯦ ꯍꯧꯖꯤꯛ COVID-19 ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯅꯦꯜ ꯐ꯭ꯂꯨꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯨꯝꯅ ꯂꯧꯕ ꯌꯥꯔꯦ WHOꯒꯤ ꯆꯤꯞ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ COVID-19ꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯦꯜꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯑꯀꯥꯏꯕ ꯄꯤꯈꯤꯒꯅꯤ COVID-19 ꯑꯁꯤ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯚꯥꯏꯔꯁ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯈꯤꯒꯅꯤ ꯑꯗꯨꯕꯨ ꯈꯨꯟꯅꯥꯏ ꯅꯠꯇ꯭ꯔꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯤꯁꯇꯦꯝꯗ ꯑꯀꯥꯏꯕ ꯄꯤꯕ ꯚꯥꯏꯔꯁ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯚꯥꯏꯔꯁ ꯑꯁꯤ ꯑꯃꯗꯒꯤ ꯑꯃꯗ ꯊꯨꯅ ꯌꯥꯡꯅ ꯁꯟꯗꯣꯛꯀꯟꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯔꯨꯕ ꯑꯅꯥꯕ ꯑꯃꯗꯤ ꯑꯣꯏꯍꯜꯂꯣꯏ COVID-19 ꯑꯁꯤ ꯄꯦꯟꯗꯦꯃꯤꯛꯅꯤ ꯍꯥꯏꯅ ꯏꯪ 2020ꯒꯤ
March 18 Malem pumbagi laibaksingda global health emergency oina laukthokuna matik sabe action laukhatnaba khangan ki adubo laibak kharade laukhatpam thokpa thabak laukhatki dei chahi ahumgi matungda covid-19 na maram oiduna malemgi oina punna mi million taret laikhide haina report tauki adubo asengba laikhidabage masingde masidagi heli haina khange virus asibu pandemic ni haina laukthokkiba matam adugi chayol kharada laikhidaba mising aduga yangnabada haujik chayol khara asida laikhidaba mising ka hena hanthare haujik chayol amada mi lising manga sibagi report lay masing ngakthokpa masung layengba yaba laina amana sihanba misingi oinade yamna yamba oidi haina Dr. Tedros na phongdokleng